Muhammad Ali Jinna yamna maming laiba leader amani magi ming taraga kanagumana sounding basu yaugani Pakistan khaibada maruiba role lawki haiduna adubu students amadi historians singna magi ming kanduna chatpasu yaroi Indian freedom struggle amadi Partition of India gi chapter lakpada thengnadaba yaroi magi ming Muhammad Ali Jinna bu India da thoina maming lawdrabasu Pakistan da Mahatma Gandhi gumda ming lawnari amasung kaidi azam ming thonduna magi mapok numit Pangthokli amasung mapok numit national holiday oidi Muhammad Ali Jinna Pakistan gi Karachi shahar da 1876 ta inakun bai imung amda pokpani pokpada magi weight yamna watni hai hingloidra khandaram ya dupu hinglaktuna history create toram ki Jinna gi mama gi mingi mithi bai kawi mana machabu adukki matik nungsi jana chawna ba yolaki jangdagi hena mamana Jinna bu nungsi jarami mapagi ming Jinna bai punja kawi cotton wool maru marangi karobar export e chingba torami chahi taruk phabada mapana mabu sindigi Islamic madrasa school amada tamhalli mapagi kai karobar da angka gi mathau tabu uraga mapana mabu mathematics hayaning khe dubu Jinna ti angka head torami chahi tara pharakpa matamda Jinna missionary school amda admit tawi Jinna gi anti amalerami mana Jinnabu Bombay da puraga laik tamhange khali maduda mamana yade machabu lapna thadok ninglamde adubu puduna chatki chahi ama matungda amuk mahak Karachi da halaki pikling aidagi Jinna mapana pamba thabak sing khara tawningde Mathematics tamhanningi adubu mani yade hainingdabana Karachi da hannalaklaga Christian Missionary High School da admit tawre masidagi magi real general study hawi chahi tara manga farakle high school loire England da chatpagi option amalaki mama mapa na wakan makhalaki matang suwaida England da chatkrabadi British nupi gi yanaki gadra lawki gadra kaina masida England chatringai magda magi chahi tara manga ta faringai chahi tara mari subi nupi emi bai ko bi amaga lohong bi ki matang suwaida mama na khalaki lohong khrabani na macha England chatlaroi adubu finally chat pataki matam da England da Jinna gi mapa gi marup umalairami business tawduna mana hairaki angang dubu tharaklo masida apprenticeship ki thabak tawjani apprenticeship haibadi job tawna asum thabak tasu tambo oiba masini Jinna London chatkre yaukre adubu magi wakhal mafam du da chalaga change oiki losu tamba hoki masi dasu mapana pambagi against oiki western singati narabatungda Jinna liberalism pamba hoki Jinna atai Indian leaders singumna miga thoina to natinati wayam na ngangdi atangba shoot tai quote toraga cigarette atangba thaklaga yamna high five oiba mong da chatli thoki mathanta high five oina hingba pamba atugumba type ki mini 1896 ta Jinna barrister pass toroktuna London dagi halaklaga Bombay Bar Association da join tawki matamadu da mana khwaidagi angang oiba lawyer oirame pakhang oiringai da Jinna sakchu phajabane wangbane English mi malami ina kara khunna hauki banina royal family type ki mi oirame suit tasu yankhai chamani shoe tasu yankhai chamani awat palaitwe magi oina 1945 da mahak lawyer oirame aphaw wakil ni yamna chawba case kya man handle tawki 1940 gi manungda magi wakal Pakistan semborom da chakki Jinna gi wife ani suba wife asiga maga divorce oinaki masigi chawrba marab Jinna gi wakal lonbo nupi asina bhap tabangam daba adunani Mashidagi Makoini, divorce Wakibani, Muhammad Ali Jinna, Dadabai Nauroji, Firoz Shah Mehta, Makoigi, Mato Yamna Pamki, Makoigi influence Maun Chanki. Muhammad Ali Jinna na ahan by the Indian National Congress ki meeting amayauki, Maudagi party as a joint Okibani. Matamduda Indian National Congress Yamna Maruiba, Amat Tangairaba party ni Habatai, Matamaduda moderate leaders singi apambadi British India da Lairabasu, Indiana British the rule Torabasu, economic da reform oiraba constitution da reform oiraba madudi kaidi asani amadi British sarkar da Indian gi mi masing yamna yauraba masibu British na pamlaba adoi kaidi asani adubu British sarkar na masi yaraktabadagi innaraktuna tungda Jinna Congress da jangsin kibani loina na mak Muslim League da su yausin ki matam maduda matang da Hindu Muslim yanrak taba yawi masi united tawbagi damak Jinna yamna kana hotnaki masigi damak mahak hanna London da chatpasu yauki
जिन्ना की पर्सनल लाइफ ताहरगदी महाक मुसलमान ओइरबसु नमाज सोनबा करमना सोनगनी फावबद खंगलमदे इट मीन्स महाक मुसलमान की नॉलेज थोइना लेरमदे मागी अनिसुबी नुपी अदसु पारसी नुपीनी जिन्ना मिचम गवा ngang sanadi aduga atangba dress ta setli atangba cigarette thaklami hojik amuk lakjage jinna na karam Pakistan khaiba gidamak hotna ki haibase 1857 da Sepai mutiny ki matungda India da Mughal dynasty loikre only British rule khaktani leiriba masigi chahi kunthra muk matungda Indian National Congress form oi masigi committee asigi member khara British government da saruk yai represent tawi Indian mi singi right awa anapunumak share tawnaba phanghanaba masigi members sing asida Hindu na majority oiramni masidagi 1906 ta Muslim League form oi matamaduda Muslim singna British ki administration gi makhada leiba law amasung rule and regulation gi matang kharata yaba khara watlami adubu Hindu singdi yarammi Hindu na yabagi chang na heli khudam oina hairaga English tambada yengsi Hindu singna pam na masibu tamki aduga matamduda Muslim gi oina English compulsory tammu hairakpa matamda dharmada asokpa lakani haiduna English tambaki narammi Hindu na amromda harau na tamba aduga Muslim na khara ningjing mangjing tawba asumna political gi oiba wafam kaya khetnarakpana India da laiba minority Muslim nongmu gi watharakani khanbana separate Muslim laibak sembagi mang bahokibani 1934 da India Pakistan khaibagi wal leramde matamdu da Muslim na separate electorate ama Muslim gi pina badi demand tawki Hindu gi tonganba electorate amasung Muslim gi tonganba electorate masidasu yabana khara yadabana khara adubu matamsida afawba poet writer Iqbal na Jinna ga yamna naknaba mini kanagumbana asumna suhai Iqbal na Bharat pu khairaga tonganba Islamic leibak lohobuna phagani haibagi idea pisinki tungdadi Muslim League na tonganba Muslim ki electorate sembagi wakhal thadok tuna Pakistan sembagi kholau launraki matamasida jinnana Muslim singi wakhal honghanki tonganba leibak semhaubana phai haibase Muslim singi kok changhanki masigi mangda Muslim na India khaiba asisu yaramde Mahatma Gandhi na chingba Indian leaders sing supam kide 1945 ki December da Constitution Assembly of India ki election oi masida Muslim singna vote pishanduna majority oina vote pishanduna Muslim League ki reserve oiraba seat punamak Muslim na cover toki 75% vote phangtuna masidagi makoi gi tongan ba demand sing country wegera amama wegera madu tobagi khudong chaba phangki power phangki aroi bada Pakistan asi khaikhribasini Pakistan khaibada Muhammad Jinnah gi role yamna chawi loinana maga loina basting India Pakistan khairabagi matungda riot oiduna Hindu Muslim yamna sinaki video se matang se loisinjara